भारत की ममिंग लेरेबी बॉलीवुड एक्ट्रेस अमो इबतमतना मॉडलर अमसो ओइरेबी सोनी लियोना शो स्टॉपर ओइरगा हयंग इम्फाल डिस्ट्रिक्ट की मनुंग चनबा हप्ता कांगजिबुंग पांगथोकने हेना थौरांग तोरंबा अली अमसुंग दयाना प्रेजेंस तौबा हाउस ऑफ अली मेगा फैशन शो इवेंट हप्ता कांगजिबुंग पांगथोकपा थिंग थमख्रे ngasi Imphal East District Magistrate ki kuthangda branch officer permit penki license thokiba order amana fashion pride event ama pangthokpu mai leina tha si ani digi manga fawba hapta kangjibungda sinanabgi ayaba pikhiba adu hauzik oriba law and order ki film masi yenglaga tharom adu pangthokpada thingba thamkhibani hairi ina masi mai leina Imphal East District ki SP ki maiki digi social ama pirak pa leire hairi panbiya ngasi upung 3 km rom taw matamda masak khangdaba singna hapta kangjibungda hayeng sakna rebi Bollywood actress amoy butrantna modeler amaso rebi Sony Leone ge show stopper oina pangthokudra mega fashion show event adugi sangkot sagali stage manakta bom amalang sinner pokai han khibigi thodok lekhibani laik thobdi thodok odu mioi amata so open jaw khidrabusu thodok odu thokro matung Imphal East District Police ke kangbuna mafam odu lakton thijin humjimagi thabak chathakibigi loena akan bacheshin thorang lokrop ki thabak leiribani panbai fashion event adu lamdam asigi lal holup amana pangthokna mangjongna athingba thamkhiba lei hairi hojik maki oinadi bom pokai ibuk thodok odu kanana kari maram gidong chathalamnibna haiba sab sab claim torok pa leitri